News Live Channel tabireba punmo putaram noksabaga loinena ngasi ingengi kunmangani panba yaifaraba numit thangjan mit asigi oiba ngasi nomagi rashi tarani thoigi afa paudam jari anbadai mesarasigi oina khangminarasi mesarasi yetnaba amadi afapungi thabakta mai pakpa wagani angambana su chanbiroi thajadana oijabadi phangani lamchatpa kanagani laisa pakhangi oinadi pau nungaiba tagani thaunigi polam lei higo tangda bisarasi gi amu khanganjari bisarasi harauba pungning maka lamna oija oithak tanba yaba miyam pulaga hena nungaijaba numini mitokadi pundaba phagani pakhang leisagi oinadi ningma mapa jagani thauni polam lei higo matangda mithun rasi gi amu khanganjari mithun rasi khoirangba amadi napal na mangoinarabadi pothabang khanglor leijaba loksing phudoknaba nachana naigi mateng lobana saphagani laisa pakhangi oinadi laibak leiroi charang naganu thaunigi polamdi lei higok amadi thoiding tanu karkat rasi gi amu khanganjari karkat rasi sel thum tansinbada chauna kanajaba wakhal thokpa khantharaga pangba thauramsing saphagadaba numini jinda paudanabadi yadi pakhang leksagi oinadi wakhal nungaigani thaunigi polamdi lei asangba amadi higo matangda singarasi gi amu khanganjari singarasi thabak pangani nachak naran chakhotkani miyamna tengbang ningani ahiyapa sarurabadi kainaba natraga zading henbadi soiroi laisa pakhangi oinadi mai pakjagani thaunigi polamdi lei napu amadi kismis matangdong kainarasi gi amu paudamjari kainarasi miyamna lu na chana tawiba nachak naranchu changba wanom thaunom kanaba isang thobana oija oithak hena phangba numini laisa pakhangi oinadi nungsibana chali thaunigi polamdi lei higo matangda tularasi gi amu paudamjari tularasi imung manung wa tanabana chakhotpa hengani akalla thaugi thabakta mai pakani ngang chakpada mina taningani angambana chambigani laisa pakhangi oinadi ikai khumnabigani thaunigi polamdi lei angangba matangda brisik rasi gi amu paudamjari brisik rasi wanom thongnom yamna kanagani wakhal thokani anauba thabak pangba yagani arang arakti cheksilu yenabasu yaurunu laisa pakhangi oinadi ningjaba thungani thaunigi polamdi lei higok amadi thoiding matang dhanu rasi gi amu paudamjari dhanu rasi ngasi chu oija oithak yamna phangani ningma mapa chagani miyamga mari phagatkani nathak thongbanadi yengthi aduna ngang musakpa haibiyo pakhang leisagi oinadi ningjaba thungani thaunigi polamdi lei asangba amadi kismis mathangda makkar rasi gi amu paudamjari makkar rasi nolukna chacharabadi mikha poloi nuksinaba hengani khuchau tharabadi apang tagani maruki matengdi kanagani lanchu changani laisa pakhangi oinadi thauna phudokpa phai thauni polamdi lei amadi chiniangangba tangda kumbarasi gi amu paudamjari kumbarasi thauram sindokpa haigani arang arak loksenba yagani nachana naigi wa taba phangani khatnaba yenaba thabakti kanaroi laisa pakhangi oinadi ikai khumnabigani thauni polamdi lei chiniangangba mathangda minarasi gi amu khanganjari minarasi wakhan thokpa loksing phudokpa ngamjaba palamba thabak pangba ngamba hakchang khingba numini miwa lobanadi kainaba nangani laisa pakhangi oinadi mai pakani thauni polam lei higok amadi thoiding ngasi gi oinadi rashi 12 gi paudam jaba loisinjari punamapu yafabada oiminarasi